Paojakhip Guite mahakna phongdokhiba wafam thaiduna sengdorakli. Shiri Lily Festival 2025 ki mangoina mahak masana phongdokhiba wafam ama viral oikhibadugi matangda KSO Delhi and NCR ki President Paojakhip Guite na sengdoladuna mahakki leiba asigi santi pamjaba mioi ama oina mipum khudimaki punsibu protection pibaga loinana ama toiba wakhalnon asida lepa misakni. Shiri Lily Festival adu asoi angam thoandana mai pangna pangthoknaba thamkhiba wafam lana wahantok pinarakhiba laibak thibani hairi. Paojakhip Guite na mahakki wafam sengdol aduna mahakna hai phongdokhiba wafam adu cultural event amagi mayokna nate security isugi matangda miyamda pukning chingsinbaga loinana lamdam asomda ingtapa puraknaba wakhalonda haibani. Tasengna miyoibagi punsi mangdanaba amadi irang thohandanabani mahakna hai festival asigi mingda buffer zone thugaidanaba khanganbaga loinana buffer zone haibasi conflict region bu khaidokliba amadi law and order maintain tawriba mafamni community khudingmapu ngak senaba yetnaba thohandanaba lairiba mafamni buffer zone haibasi division gi symbol amanate community marakta tension lehendanaba amadi ngak senaba mechanism amani Kuki civil organization amata Shiri Lily Festival ki mayokta leite miyam pulakpa matamda pamdaba thodoksin thoktanaba ningthina manage tawgadabani haibani mahakna phongdokhiba wafam adu village volunteer group natraga militia amataga mari leinade aihak matam pumbada peaceful protest amasung dialogue haibasida thajaba thamba misakni mahakna matam pumbada India gi democratic principle bu ikai khumnai haina su sengdorakli. Cocomiga amasung folks na tongan MSA gi official singa ngasi Delhi da unakre. Manipur isuga mari leinana Coordinating Committee on Manipur Integrity Cocomiga amasung Federation of Civil Society Folks ki mihut kangbu sing tongan na Ministry of Home Affairs ki makok thongba official singa ngasi Delhi da wari Sannakhre Cocomiga convener Khurai Jamathawbana luchingba miyoi tare na saba mihut kangbuga ahanba oina ngasi numit yungbadagi nungthil pung ani fawba charangna pung ani rom MSA gi official singa wari sanakhi amarom da folks ki President BM Yai masana luchingba miyoi mangana saba mihut singa ngasi nungthil pung ani dagi nungthil pung mariga minit mangar rom Taba fawba MSA gi makok thongba official singa unaduna Manipur issue gi matangda wari sanakhi Ministry of Home Affairs ki maikaidagi Northeast in charge AK Misra MSA gi Joint Director Rajesh Kumble Sarugyaki hairi Ministry of Home Affairs ke official singa unakibagi matangda Cocomiga convener Khurai Jamathawbana thadorokpa video footage amada mahakna hai ngasi numit yungbadagi chawrakna pung ani rom Ministry of Home Affairs ki miyut singa unaduna wari sanakhiba duda Cocomiga maikaidagi point taruk yawba cherol ama thamki Cocomiga maikaidagi ahanba point oina maru oina tha asigi ahumda Pangthokiba People's Convention na lawkiba warepsing adu puthokduna miyamgi oiba firef adu chapchana khangankhi amadi miyamgi chapchaba firef adugi matangda Government of India gi higher level da pukhatuna khanabina ba wafamsing Cocomiga maikaidagi taksilamki mangna makha tarduna handa gwalta bida thokiba thawdo adugi matangda Manipur miyamgi thamoida fawriba pendaba amadi masigi matangda miyamna taliba demand-singi matangda marik chumna MSA gi miyut singda khangankhi Ministry of Home Affairs ki maikaidagi wafam asi hakchuna lawbaga loinana darkar leiba government na lokholpam thokpa action lawgani haibagi thajaba piraki haiba wafam Khurai Jamathawbana phongdorakli Cocomiga maikaidagi makha tana People's Convention na lawkiba warepsingi matung inna Manipur crisis asigi matangna matam pumbada Government of India ka wari sanagani adubo suspension of operations so group singa oinadi kaidawnungda wari sanaroi makhoi ga wari sanabagi thaba adudi Government of India ga adumak chathabiu adubo Manipur gi asengba citizen ama oiriba Kuki Jomi Mijo Mar micham singi oinadi anti-peace elements singi oiba wafam asi laikhai tarba matung aduma Cocomiga tawba yaba tawgani haiba wafam su Ministry of Home Affairs ki mafamda mayek sengna thamlamki Narco terrorism amasung armed group singi matangda Cocomiga maikaidagi thamkibada narco terrorism cross border illegal immigrants singna paksana popi pambi thajilakpa sina umang kokthokpada nantana law and order da chawna akaiba pirakli popi thabagi thabak sing asi foreign based individual singna luchingba armed group singna sen thadaduna chatharakpani hena mai painingai oiribadi asiguma group asiga Government of India na kumja 2008 tagi peace process ki banner makhada political dialogue tawba asini maram asina thuba matamda asiguma group singa wari sanabagi thabak chathariba asi review tawbiu haina takselamki haina su Khurai Jamathawbana makhata na phongdorakli Cocomiga maikaidagi free movement athubada yahanbinaba irang asina lawuba ngamkhidraba lawmi singda matik chaba compensation pibinaba dharmagi oiba mafamsing protection tawbinaba thiba khangkhidraba miyoi singi justice pibinaba amadi IDP singi
रीसेटलमेंट तौबीनबा वाफमसिंगसु मिनिस्ट्री ऑफ होम अफेयर्स के ऑफिशियल्सिंगदा तक्सिनकी लोइनना मणिपुरदा शांति हंजिलकनबा पुक्सेल सेंगना लौखटपा थबकसिंगदा मतम पुंबदा कोकोमिना मतेंग पीगनी हाइना खंगनबगा लोइनना एंटी-पीस एलिमेंट की थबकता चपचाबा एक्शन लौबीनबसु तक्सिलमकी नाकल अनिमंगना मणिपुरदा मौसागी फिबमदा हंजिलकनबा होनामिनबगा लोइनना मखाताना वरी साना बदसु अमत्ता ओइने यानकी हाइना खुराइजम अथौबना मखाताना फोंदोरगली अमरोमदा मिनिस्ट्री ऑफ होम अफेयर्स MSA की माइकैदगी वरी साननबा खंगलकपगी मतुंग इन्ना फेडरेशन ऑफ सिविल सोसाइटी फोक्स की प्रेसिडेंट BMI मसाना लुचिंगबा मियोय मंगाना साबा मिहुत कांगबु अमनसु ngasi दिल्लीदा मिनिस्ट्री ऑफ होम अफेयर्स MSA की मकोक थोंगबा ऑफिशियल सिंगा उनादुना मणिपुर इशू की मतंग वरी सनाख्रे वरी सनाबदुदा मिनिस्ट्री ऑफ होम अफेयर्स की माइकैदा नॉरिस्क एडवाइजर AK मिश्रा इन्फॉर्मेशन ब्यूरो की जॉइंट डायरेक्टर राजेश कुंबले दी अतई मिहुत खरा सरुक याखी नाकलनी की मरकता वरी अदु ngasi नुंगथिल पुंग अनीदगी हौरगा नुंगथिल पुंग 4:95 फाबो वरी सनाकी हाइरी वरी सनाबदुदा फोक्स की माइकैदगी कुमजा 2023 की मे 3 दगी इरांग हौरकपदगी ngasi फाबा की मतंगदा मरिक चुंबा वरोल सिंह थंबगा लोइनना कुकी जोगी माइकैदगी मखोइना चथरकिबा थवोंग सिंगी मरिक चुंबा वाफम सिंह थमकी लोइनना चाहिए से की तरागा निथोइदा दिल्लीदा मिनिस्ट्री ऑफ होम अफेयर्स का उनदना वरी सानाखिबा मतम अदुदा फोक्स की माइकैदगी थमकिबा वाफम अदु नहोंगना पुथोक्तुना थमकी हाइरी।